Laman kumnabagi wakal thadokduna nakal animak punna phaminaduna amata oina punsinaba hotnasi haina Imphal Naga Forum gi Secretary AS Hangpro Simrena fongdokre wafam asi chahi haukiba chahi gi me ahumdagi hauduna koke militant sinna chatharakliba irang asi chahi ama farakpaga mari lainana taragi chashuna sinduna peace and solidarity with the victims of the crisis haiba hiramda pangthokiba observation of 3rd mega mari lainana fongdokibani thoram aduda taragi chashu gi advisor Padmasri Awardee Aribam Syam Sharma advisor Ratantiam Imphal Naga Forum ge General Secretary AS Hangpro Simre amadi Taragi Chaishu ge Chairman Khaidam Manina Athoiba Mitunglan Singh oiki Thoram aduga mari lainana Imphal Naga Forum ge General Secretary AS Hangpro Simre nahai numinini humnida loishinba yaraba lal adu lengangna thawoidabadagi amadi matik chana yangsil haudabadagi ngasidi chahi ama mapung fana lal dauduna leire akhoi maselgi marakta yangsinaduna leiba laman khumnabagi wakalolda adumak leirabadi kaidawnungda lal asi loishinba amadi tangdulai taba lamdam ama hanjilakpa ngamloi ngasi chahi ama mapung pharaba lal asigi matungda mathangi khongthang karino haiba kana amatana khangba ngamde nakal anigi marakta wari sanaduna tangdulai taba puraknaba hotnaminasi lal asigi waroishil ama purake hairabadi athuba matamda nakal anigi marakta wari sanaba yamna mathau tai makhatana lal asi adumak chathaduna leirabadi awonba amata purakpa ngamloi amadi miyam amata oina punsinduna achetpa firep ama lawminaduna peace laknaba lambida chatnaba hotnasi haina su fongdoki observance of 3rd May theme peace and solidarity with the victims of the crisis hagi matangda sruk ya bingai akoi sida nangdaga leire akoi ki member mari delegation official delegation mari sida sruk ya leire adik I have not come minimum waroni kaino har kana mudi akoi chahi mo khara pasida akoi karino hodi prakhangi akoi tathani wo kumhamsi akoi message kumba Along the way, observe the way akoi achipa fiye kuma laura achipa fiye haradi akoi riti mathamadi akoi gamai tathasige akoi yaradi akoi peace shanti gi nambe romcha ningai akoi manipur si tahi mo khara e bharat sarkar ne bhadani yengidre masi hakum 2023 gi third day da thoka ya ko ani mani hata khaminga hata control to boyaba yang bukan, anu lebat sih na, dan ahun itu 2023 sih na, baru di Vice President na, state is missionary mayam, law and order, ngapa state police force mayam juga engage orang lagi kan, manipur di district headquarter mayam, the solidarity march na assembly, makada na manipur di Tumpuda, Desember Iran koperasi, macam sana kan hujan bagi, kontrol tahu hujan bagi, cuma ada orang kayak Iran ni, yang lebat sih ni.